Hello everyone, mayam ngasi se bot numini aduna akoi mayam se bot thadaba chatlini ado bot tudi mayam isa gi apam thadadoini dana ko aduduna haidokpadi yatre ado bot thadaba school do yore sida mi khara thadanari ado line budi yamna sangna leiramdribo ko ado nganna so dum lae akoi se nganna dum thadaruna ba haina ado mayam se line lepna bahona gre ado aina sida phammi adudagi mayam ai su changjalaga lepe buko line se lepe ado hengo do chawai sidana wari sanari moi aduga ai thadabagi matang do yona manung da change e buko yengo mayam singse aduga mayam bo thadaraga thoklaga moisi thoklaga khechi piye buko ado khechi se lauraga yumda adum la e ado video se swaida losh lege bye bye.